Manipur Phuba Chaibayauna Tati Tawaina Taubagidamak, Mamau Nupi Ani Pulisna Fare Hairi, Mama Mapa Natraga Kanalai Zadraba Halaman Singna Makoibo, Kongadoriba Machamasu Natraga Muisingda, Lantum Pire Haiduna, gifted in Avamatamda, Makoina Hingling Matamda, Makoibo, Yangsin Bibagaloina, Maintenance Taubigani Haiba Wafam, Yauhan Biuhaina, Social Welfare Department Ki Director Ngangom Utamna, Ahal Orebasingda Apil Taurakli. Police na Farabi, Mamong Nupi Aniadu, Yumlembam Ombi Rojina, Mapuroiba Laikidraba Yumlembam Banikanta Amadi, Yumlembam Ombi Premi, Elias Saya Mapuroiba Ruhi Kanta Gawi. Infalis District Luang Sangbam Awang Laikai Hauta Bidagini, Makoy na Tati Taway Tauribi, Manem Adugi Maming Yumlembam Ombi Kunjarasi, Chahi Humfutara Taret, Mapuroiba Laikidraba Yumlembam Toiba Gawi. Hiramasiga Marilay na Chingmerong Dalayba Social Welfare Department Pangtokiba Paugi Mifam Amada, Director Utamna, Manem da Phuba Chaibayaw na Tati Taway na Taubagi video adu, social media da viral orakpadagi, Social Welfare Department Asigi Marilay na ba District Officials sing yaw na Chatuna Yengsinki. Mamong Nupi Aniadu, ngasi ayo angan bada Department ki Officials sing amadi Hangang Police ki Nupi Police yaw ba team amana fagat kibani. Faraba Mamong Nupi Animaki Matagda Logioy Batabak Laukhanabagidama Police Custody da Lairi Haina Fongdoki. Kuidrivada Department na rule lamazu pass tawgre Manipur Maintenance and Welfare of Parents and Senior Citizens haidana masigi chanaba Act 2007 da pass tawraga leira 2023 da rule ji pass tawraga gazette da phongaga lei kana gumba ahal loiraba singna khudong charaktaba awana tarakpa taragadi magi SDO da wakat piu SDO na hairiba Act sigi rule sigi tribunal gi presiding officer oidoini aduna SDO sida magistral power pigani Ana court amada wayen badawna sugumba potsi wayen gani adugi matungina ahal loiraba mama mapa sida maintenance allowance pibagi rule yauri tha amada akoigi maintenance allowance lising 10 fawba lawba yai